तरासुबा वर्ल्ड बैम्बू डे की थौरम पांगथोखरे वाना पीरिबा कानबसिंग असे निंथिना सिजनदुना लमदम असिग सेंमिटलोन फगड़हनबा होटमिनसी हाइने एमपीआर के रंजन अपील तवरगी अमसुंग मणिपुर की कोऑपरेटिव सोसाइटी असी लिस्ट डेवलपमेंट स्टेज ता लैरी पैक्स अमदे अपेक्स बॉडी सिंग निंथिना थबक तौदे हाइबदु ताकपनि हाइना सोसाइटी असी की विंस्टर रॉबर्ट खेत्रीमयुम आरएएस ना फोंदोरकले मयाम खुरमजरी अदोम येंबिलिबसे इम्पैक्ट न्यूज नि आई पिंकी ओक्रम ना हुजि पुंजासि फाउबगी मरुबाउसिंग म्याम द पिजरी तरासुबा वर्ल्ड बैम्बू डे की थौरम ngasi lamyan ba sanglen da pangthokre बैम्बू फोरम ऑफ इंडिया ना सिंधुना पांगथोकिबा थौरम अदुदा लोक सभा की एमपी आरके रंजन सरुक याखिबगा लोइनना एक्ट इज पॉलिसी ना लाकपगे इरोइनना वाना पीरिबा कानबसिंग असि निंगथीना सिजनदुना लमदम असिगी सेनमिटलोन फगतनना होटनमिनसी हाइना अपील तौखी लोइनना मणिपुर दा फंगलिबा वा मखलसिंग असिदगी चानबा पोथोकसिंग करमना पुथोकदगे हाइबदु कुपना खनबगी मथौ ताइ हाइखी ngasi ki thoram adu ka mari leinana wa gi pothok sing puthok amadi lamdam asida fangliba wa makhal sing bu malem da saktak na bhotna riba miyoi sing da achamba khudol tamduna pukning thogat ki World Bamboo Day 2019 asida ngasidagi hauduna wa gi pothok sing numit mangani exhibition pangthokani loinana painting competition amadi wa gi maramda symposium kam lecture program su pangthokani. Let us try to popularize the use of our native bamboos. Adu sida nate tonga dama ply gi tholai ba kholai ma yam se ma si torga ngasi gi khoi gi leiriba khoi gi thabak subham nomham leitaba tolop chaba thabak nattaba subham nomham leitaba khoi gi growing youth sing sida bamboo mission gi bamboo technology sida aikoina skill development se ma sida pb raga aikogi naharol sing se make in Manipur se ma si mai pakna ba ai mission gi kanbu dai haijeningi act is policy lakus the Southeast Asia da leiriba bamboo the base to wa chinjak mayam se aikoina karmaina participate torka da koina excel to hugdage se ngasi gi mission sidagi aikoi lomina मणिपुर की कोऑपरेटिव सोसाइटी असी यामना सोथब स्टेज ता लैरी मसिना ताकपदी कोऑपरेटिव सोसाइटी की मरु ओइबा सरुक सिंग ओइरिबा पैक्स अमसुंग एपेक्स बॉडी सिंग असी सैटिस्फाई ओइदे निंगथिना थबक तौदे हाइबदु ताकपनि हाइना मणिपुर लेंगा की कोऑपरेटिव सोसाइटी की रजिस्टर रॉबर्ट खेत्रीमयुम आईएएस ना फोंदोरकली वाफम असी इंस्टीट्यूट ऑफ कोऑपरेटिव मैनेजमेंट लमफेलपाट इम्फाल सिंधुना ngasi लमफेलपाट लैबा इंस्टीट्यूट ऑफ कोऑपरेटिव मैनेजमेंट कोऑपरेटिव कॉम्प्लेक्स की कॉन्फ्रेंस हॉल दा पांगथोखिबा 3 days program on developing packs into Mela proposed societies की थौरमदा फोंदोखिबनी थौरम अदुदा चीफ गेस्ट की वारोल पीरदुना रॉबर्ट खेत्रीमयुमना मखाताना हाई फिबम असिदा कोऑपरेटिव सोसाइटी के मरु ओइबा सरुक सिंग ओरिबा पैक्स अमसुंग एपेक्स बॉडी सिंग असिना सैटिस्फाई ओइननबा निंगथिना थबक तौहनबा अमसुंग सोलिबा सिंग असि कदाइदनो हाइबदु कुपना येंगसिंदुना थबक तौबा अमदी अवाटपा सिंग अदु मेनखतनबा खन्ननैनबगी तंगाई फदबदु लैरी मरम असिना पुमनमकना कोऑपरेटिव सोसाइटी अमगी लैफम थोकपा खुदिमक लैहननबा होनबगा लोइनना थबकता ओनथोकपगी तंगाई फदबा लैरे हाइकी प्रोग्राम असिगे या मरी लेनना ताइबसिंग अखोइना सिदगी फंगदरुबा नॉलेज सिंगसे क्राइबो योगना अखोइना प्रैक्टिकल ओइना पांगतोकपा गामी माइपा नंगमनी असोइबा नत्रगा असोनबा लेरगना क्राइदगी अखोइ मसि मेखतपा याय हेबसे प्रॉपर वर्क प्लान अमा बिजनेस प्लान अमा लेबक थोय पैक्स खुदिम मसिगी प्रॉपर प्लानिंग मसिगी सिस्टम अमा नाइना सेमबा ngamdaba chatpa ngamdragadi पैक्स अदु मपांगन कलोय मतम अमदा मुत किउसुये मालन बै तबकसि तोसि तसेंना खोइना ngamgadawdu होना Students Union of Kanglaipak Sukling Khatkhibagi Nipan Suba Mapok Numit ngasi Manipur University ki campus ta laiba Manipur Institute of Management Studies MIMS ki conference hall da pangthokre मपोक थौरमसिका मरी लेनना सुक की प्रेसिडेंट धनकुमार निंगथौजाना हाइखिबदा लमदम मसिकी महाइरोय खुनाई अमसुंग मियामगी याइफनबगीदमक्ता सुकना साफोंगलखिबनी सुकना साफोंगलकपदगी ngasi फाउबा लमदम असिकी तोंगान तोंगान बा इशू सिंग द सरुक यादुना लाकली मखा तानसु सुकना कथोकपगा लोइनना मणिपुर की फुरुप सिंगी मरक्ता सिंगचेप थादुना अपुनबगी सक्तम थुगाइना नब होनरप खुदिमक चपचाकना थेंगनगनी हाइखी थौरमसिदा एमयू की स्टूडेंट्स वेलफेयर की डीन प्रोफेसर रतन कुमार सीसीएसके की प्रेसिडेंट जितेंद्र निंगोंबा सीएसएसईआईपी एमयू की रीडर डॉक्टर टीएस भारत ने चिंगबा मसकनाइबा मियोय कयाना सरुक याखी लोइनना सुकना सिंधुना पांगथोकीबा स्पेलिंग कॉम्पिटिशन की मथंग तारबा महिरोय सिंगदा मना मथुमसु येंथोखी
lamdam masigidamak leibak miyamgidamak kanglipakidamak khongkhom chetna lepaka loinana thogdang kaya loduna mangjin thaduna lagli matung tarakpadasu kanglaipaksida singnarakpa kanglipakidamakta kanglaipak bu manghanaba mulanaba honarakpa singnarakpa khudimak sukna khongkhom chetna lepaka loinana adungai ipa ipu singi aikoida cheliba I maramaduna akhoi ipa ipu singna adungai lamdam masibu ngakpi senbiramba adugumna sukna achauba sukki mairoi singna amadi sukna chawu thogdang kaya lobu loinana ngasigi lamdam asida kanglipak asida singnarakpa khudimak khongkhom chetna lepaka loinana thengnagane habo phamasi media thongda thamjari Maming Tangairaba Haibok Chingsangi Chandranadi Parengda Kafen PD Minister Karam Shyam Yauna Miyamna Uchara Singh Thakre Malemgi oino honglakliba aingasagi fibam asi khanglaktuna tampaki miyamna paktaknana uchara thaba haurakliba asigumna chingi miyamna su ujaw kaya yanthatpagi thabak lepiyo haina minister na appeal tawkhre thoramasi akoibagi fibam ngak senduna malemgi oino honglakliba aing asadagi kallasi haiba wakhalonda langtabale assembly constituency gi manung channa naran konjin gi club ahumna punna semba naran konjin coordinating club na sinduna pangthokhibani ngasigi thauramatuda minister Karam Shyamna puariga sagonaduna laklaba matam amagi Manipur gi ningthau gambhir singh matamda ising lambi oina sijinaramba Chandra Nadi pareng ngasidi mangsilakle miyamna uchara khakta thabanatana pambi sing aduna mapung marei fadri fauba senabagi hainabi thambiyo haiki lamdam asida asengba ising nungsit phanghanduna mating leiba masama ufaba khunai ama oinana bahotnabada aikhoi punna thodang lawminasi haina mahakna fongdokhi aduna singi praja singda aise minister moina leibang ngak padayawa minister in charge aina appeal amakak tawjaningmana akhoi singi lamdamda hauriba ujau singse masi yaragadi yanthat piganu masina maram ojek haugi ising ichau karak thokpa handangna nong suksu sudabase masigi maruoiba factor di singi hauriba ujau mayam ama yanthalaga adi tongan tongan ba hiram da sin agi basina maram oidana madugi effect na haibase adi miyam puna mangna khangnarabo wafamni aduna tampak ta leiriba sumaina singi praja singnasu Manipur praja pumbagi apunbagi isha yauna khanbiraga ishagi chu khanbiraga akhoi uje pak sanna thabagi thabak ama sathamina si haidana di appeal tawjari thank Matang swaista break amalawjage break ki matungda kumjali singani ga subna kunga manga faubada leibaga sigi defense industry na $1 billion kunga taruk achieve tawba ngamlagani haina Union Defense Minister Rajnath Singh na phongdokhibagi pau amadi Manipur amasung malem gi tonga tongan be ipau sing puduna lakchage Impact News pu mi engta duna leibi mayamba muka na taram no okchari bulletin asigi makhata ba pau miyam de pizari kumjali singani ka supna kunga manga faubada leibaka sigi defense industry na $1 billion kunga taruk achieve tawba ngamlagani haina Union Defense Minister Rajnath Singh na hairi wafam asi leibaka sigi konung New Delhi da pangthokiba Society of Indian Defense Manufacturers haiba thauram aduga mari lenana phongdokhibani Union kunga mari faubada $5 trillion economy oinana ba Singh na makhata na hai Defense in India initiative ki makhada khwaidagi prominent oiba sector amani $1 billion tara invest tawraga employment million 2.3 khudong chaba pinana ba pandam su thamli haiki loinana kumjali singani ka supna kunga mari faubada leibak asida defense specific artificial intelligence product kunga manga semgatna bagi plan lei haina rasna na makhata ki Indian Air Force IAF की air to air missile Astra की flight test Odisha की समुद्र मपांदा माई पाकना पांगथोकपा ngamkhre हाइरिबा मिसाइल असि Sukhoi Su-30 MKI combat aircraft की मखादा हौखिबा निंगथौकाबा नुमिता user trial की मनुंग चन्ना launch तौखिबनी Defense Ministry की मतुंग इन्ना मिसाइल Astra अदु live aerial target अमगा लोइनना changing पांगथोकदबनी हाइरिबा मिसाइल असि radar सिजिनदुना ट्रैक तौबा ngambata natana electro optical tracking sensor amadi struck tauba ngambagi mapangal lei panba yai air to air missile Astra asi armed forces ki premier research and development organization ama oiriba defense research and development organization DRDO na develop tauba missile amani missile asibu mai pakna changyen tauba ngamkhibada Union Defense Minister Rajnath Singh na DRDO amadi Air Force team busu thagat pa phongdorakli
Trinamool Congress ki makok thongba luchingba ama oibata natana West Bengal gi Chief Minister su oiriba Mamata Banerjee na ngasi leibak asigi konung New Delhi da Prime Minister Narendra Modi ga unaragani hairi wafam asi Mamata Banerjee na Delhi gi damakta Kolkata thadok lamdai da phongdokhibani mahak na makhata na phongdokhibada ngasi Mamata Banerjee na Prime Minister Narendra Modi ga unagadoriba asida state asigi maming onbagi wafam public sector bank sing merge tawsin khiba Air India amadi BSNL gi leiriba issue sing yauna state adugi fund sing kaithadana leiriba sigi matangda wari sanakani hairi Panbayai Trinamool Congress ki makok thongba luchingba ama oibata natana West Bengal gi Chief Minister su oiriba Mamata Banerjee amadi Prime Minister Narendra Modi na ngasi unaga dauriba asi Narendra Modi na leibak asigi anirak suba Prime Minister oina thaupurak laba matungda ahanba oina unaga dauribani Andhra Pradesh East Godavari District ki Devi Patnam da haukiba nomaizang numita thokiba hi laksin bagi thaudokta sikhiba migi masing kungani pan sukre mafamatu da NDRF amadi SDRF ki rescue team na thibu humbagi thabak makhata na chathari Chief Minister YS Jagan Mohan Reddy na hi laksin kibagi thaudok asibu awangba thakta thizana bakhangan kre Russia gi Ekaterinburg ta haujik chathariba aiba men's world boxing championship ta India gi boxer mari quarter final changkhre boxer mari adudi Amit Pangal na kg yangkhaini thogi category Manish Kaushik na humfu humdoi gi kanglupta Sanjit Singoraha na kg marfutara mathogi kanglupta amasti Kavinder Visna kg yangkhai taret ki kangluptani panbayabadi Amit Pangal Asian Games gold medalist ni aduga Manish Kaushik na Commonwealth Games ki silver medalist ni Aroibada bulletin asigi headlines amuka hana miyamda thamjari Tarasuba World Bamboo Day gi thauram pangthokre wana piri bakana basing ase ningthina sizinaduna lamdam asigi senmitlon fagadhanana bahotnamina si haina MP RK Ranjan na atul tawrakri amasung Manipur gi cooperative society asi list development stage se leire PEX amadi apex body sing ningthina thabak tawde haibadu takpani haina society asi gi register Robert Khetri